Kuki Council na kaukiba matam kaktaba total shutdown namit marini sure Senapati District ki mafam singamade Nagaland gi sarukta Imphal yorakada bagari sing panduna leiri Mauget lansilatuna Senapati District Headquarter yauna henbung amasong Tikulen Police Post faubada pochai pu bagari yauna passenger service ki gari punna Chamri Yankai hena passenger galoina na panduna leiri Haujik faubada Senapati District ki mafam singamade hengbung Police Post Tikulen Post faubada pochai pu bagari Chamri ga tara mapan thau pu bagari tara humdo passenger puba bus kunmari amadi winger ahum panduna leire ngasiga thana total shutdown numit mari ni sujilakpana maram oiduna pochai puba gari sing thaurakliba driver handyman sing amadi passenger sing awaba mayok na bahengalakli loinana NH2 Imphal Dimapur lambi gi kangpokpi masang da chathariba matam kaktaba total shutdown lainga ki maikai dagi handoknaba hotnabagi mami tadri amaromda panduna leiriba gari gi driver sing na chana thaknabagi potlam sing ase Pusinba yana ba laingak na sinbiyo haina taksilakle.